Image pauda meng tabio puna mapu khurumjari ngasigi maroiba pauda nesogi total shutdown amadi trade union gi general strike na mausagi punsida kaiba pikre afaba transparency laiba MPSC oinaba honari haina commission gi chairman na phongdokre loinana citizenship amendment bill lok sabha da puthokre haujik ngasigi mapungoiba pau lobirase Citizenship Amendment Bill lisingani tarataruki mayokta North East ki state singi mahiroi singi loop ama oiriba nesona ngasi ayuk pung mangadagi sathakiba pung tramathoi gi total shutdown amadi trade union na laibak sin bathungna sathakiba general strike na Manipur unwai muksikre Citizenship Amendment Bill lisingani tarataruki mayokta North East ki state singi mahiroi singi loop ama oiriba nesona ngasi ayuk pung mangadagi sathakiba pung tramathoi gi total shutdown amadi trade union na laibak sin bathungna sathakiba general strike na Manipur unwai muksikre Citizenship Amendment Bill lisingani tarataru pass toba yaroi haiduna sangsen kiba khongjang adugi manungsanna Manipur rasu emsuna sinduna sangsen kiba total shutdown na maram oiduna dukan kaithel bahailoisang oil pump sing lengaki office sing thong amata hangnakidre gari satpagi sang nemki total shutdown asibo saugatpani singnaba emsugi mahiroi taret police na phajinkre mahiroi sing adu khwairambal kaithel dagi ayupung manga makhairom tabada mahiroi mari police na lokhatlaba matung ayupung tara taba matamda chekon dagi mahiroi mari amaga lokhatkibani hairi total shutdown asigi matangda emsugi president Manjit Sarang themna pawmisingda haikhe Bangladesh Pakistan Afghanistan dagi changlakadaba mitop mian sada Indiana Lining the Yumpham Oiraga, Laibak Sigi, Citizenship, Pigadoriba, Citizenship Amendment Bill, Lissingani Tarataru, Pass Tongnaba, India Langakna Local Oliva, Kongtang, Asigi Mayokta, North East Pumba Ban Asikobane, Asigumba, India Langakna, Yellow Missingna, Haidiba, Bill Asi Yaningde, Haibudu Amata Oina, let Minaduna, Punamakna, Tengna Minaba, Matam Yore, Aikogi Laibak, Aikoina Lepsa Gadabani. Makhatana bill asibu pass tawagi ayaba pitok labadi lakadoriba lok sabha election da North East ki miyamna akaiba thohalakpa yai North East Students Organization Nesona Citizenship Amendment Bill lisingani taratarupo chana hanba yaroi haiduna haukiba pung tramathoi gi general strike Jiribam district ta sauna bami take general strike asina maram oiduna officing school sing kaithel sing dukan sing bank passenger puba gari sing amadi lambi sorokta mi amasung gari sing chanakhide ngasigi general strike asigi matangda All Manipur Students Union Jiribam district committee gi president Y Sanjeev Singh na haikibada ngasi North East Students Organization Nesona awang Nongpok State asida Citizenship Amendment Bill 2016 bo chana hanba yaroi haiduna kauriba pung tramathoi gi general strike ase aikoina su full support tauri phongdokhe amaromda ngasigi 11th hour gi banda Barak Valley da Assam Indigenous People Protection Committee AIPPC Manipuri Youth Friends of Assam MYFA All Assam Students Union AASU Assam Manipuri Muslim Youth Front AMMYF Lucing Batara Tarumuk Phajinkre Silchar AIPPCC ki President Muhammad Barman MYFA ki President Cheram Herajit AASU ki President Ainur Haq Chaudhuri AMMYF ki President Ahmad Hussain Chaudhuri Nasingba Phajinkre Independence Federation of Central and State Government Employees Banks Insurance Post and BSNL Audit and Account Employees Teacher Association na sinduna Laibak sin bathungna numit nini supna chathagadawriba general strike ngasidagi chathaba haukibaga loinana Manipur rasu aituk into haisem as situ aitu tuk sewa AICCTU LPF UTUC gi apunba trade union Manipur na sinduna Manipur rasu pangthokre
Khongjang asida Coordinating Body of Trade Union Manipur gi Chairman Laisram Sotin Kumar na haiki Genuine Strike asi India gi state singda hojik mai pakna chathari Genuine Strike asina taliba demand singi manungda Manipur da taresuba pay commission report khudak tagi chatna hanba new pension scheme gi mahutta defined pension scheme chatna hanba oja karmachari amasung simising gi sinphamda thabak suriba contract casual amasung alternative source ki mioi sing amadi scheme worker singbo regular tahanba asina singba kaya yauri haire lakadawriba MP election ga mari lainana Congress party bo mapangal kangkhatnanabagi damak All India Congress Committee AICC gi mieng makhada chatharakpa Jan Sampark Abhiyan door to door campaign Andhro Kendra gi oinasu hogdokre Manipur Pradesh Congress Committee gi lamjing makhada Andhro Block Congress Committee na sinduna Yaripok angthada leiba L Narendra Elai Santi gi sangai da pangthokhiba thoram aduda MPCC gi cooperated member Y Tempuina Robina Athoiba Mithung Loinana veteran politician Ojoy ex-MLA NG Dr. Bijoy ex-MLA Mangi Imphal East District Congress Committee gi Thau Pubasing Amadi Andhro Block Congress Committee gi President Amadi Social Worker L Narendra Elai Santina President members sing oina saruk yaki Thoromaduga mari lainana veteran politician Ojoyna mahaki warol piraduna hai hauzik palibar Narendra Modi gi BJP lenga asi communal oiba lairaba lawmi simi singi khandaba amadi singa khutka manadaba oidaba ngangba lengakni BJP bu Bharat amadi Manipur gi laimaidage muthatpa haibasi Congress party gi amata ngairaba pandamni hairaduna wafam kaya phongdokhe Beti Bachao Beti Parao haiba thimda laibak asigi mafam kayada pangthok liba sahi 38 ki makhagi nupi macha singi oiba cross country race ki saruk ama oina district administration Thawal nasu Thawal jila ge oina nupi macha singi oiba mini marathon ama Thawal da pangthokre marathon adu lenga ki education minister T H Radhesyamna Thawal wangmata bada leiba Thawal municipal council office mamang da gilam thaki amadi wangjing kodong popi da leiba district sports complex ta lamthongke loinana mafam aduda DRDA Thawal amadi district administration Thawal na sinduna MSDP MPM JBK gi makhada BPL gi makhada leiba khangatlaba minority nupi maza yankhai tarukta bicycle singso minister na yentokhe thoromaduda athoiba mithungi warol piraduna minister Radhesyamna hai lamdam masida leiriba department khudingi sector khudingda leiriba nupi officer singna magi field singda nupi masa singbo angamba thakta pukhatnaba hotnaba tangai phade ngasigi malem asida leiriba miyoiba khudingmak ima singna popiduna lakpa ngaktani maram asina nupi khunaibo hanthana khangumsi amadi mipung khudingna makhoibo awangba thakta thamnaba amadi afaba khunai puthoknabagidama tungi punsida mama amamam oirakadawriba ngasigi nupi masa singbo awangba thaki mahei masing phanghananaba hotnaba haibase tangai phade haike समासरा अखोई संसार उबो फंगजेरबा अखोई खुदिंगमक्से मसी करी अखोइना संसार उबो फंगजेरबा अमदि अखोइना सिर लेप ngमजरिबा मसी करीगिनो हारे कांदा अखोई इमा सिंगसिना अखोइबो सेंबी साबिरपा संसार से वनबे सिगी दमक्तने अदन नुपी हाइबा जात नुपी सिंगसिना मखोइन एजुकेट ओइराबा मखोई फजना सेमगत सागत पिरबा सोयंगम याहन बिद्रबा अदु कानता एम्पावर तौरबा कानता अखोई समाज से भव समाज अमा ओइगनी हैनाई थमजगे इस पॉलिसी की सरुक अमा ओइना म्यांमार लेबा की चीफ मिनिस्टर अहुम मेंबर ऑफ पार्लियामेंट अमा सेंटर एजुकेटिव मेंबर यावना अवांगबा थाकी मिहुत अमा ngasi इम्फाल दा थुंगलख्रे इम्फाल दा हेक थुंगलबगा मिहुत कांगबो असिगा मणिपुर की चीफ मिनिस्टर एन बिरेन लुचिंगबा ऑफिशियल टीम अमागा बौफरा दा लेबा चीफ मिनिस्टर की सेक्रेटरीट ngasi नुमिदांग वाइरम वारी सानाबा हौख्रे हरि म्यांमार दगी लाकलिबा अवांगबा थाकी मिहुत सिंग अदुगी मनुंगदा मंडले रीजन की चीफ मिनिस्टर जो म्यूट मुंग सिन स्टेट की चीफ मिनिस्टर उनसालेल लुआई मोन स्टेट की चीफ मिनिस्टर डॉक्टर आयजान मेंबर ऑफ पार्लियामेंट उइमिन नाइंग राइखाइन स्टेट सेंट्रल एजुकेटिव मेंबर डॉक्टर मिंग न्यून सिंगबा यावरे हिरम असिगी मतंगदा फंगबा पाउदा म्यांमार की अवांगबा थाकी मिहुत कांगबो असि नुमित मरीनी की खोंगसता इंडिया द लाकपनी नुमित मरीनी असिगी मनुंगदा नुमित निनी अमदी इम्फाल द लैगनी हाइरे
ngasi Chief Minister Secretary ta unakiba aduda Manipur lengaki maikaidagi Chief Secretary Dr. J. Suresh Babu, Principal Secretary T. Baifai, Tourism Secretary Nidhi Kesarwani singba official singsu saruk yake unaba asida maram oiduna lalol itikta yumpham oiduna khanake integrated check post sanga khraba tungda Myanmar amadi India gi marakta lalol itiki kari khudong chaba pinaba yabage haibagi matangda khanagane afaba amadi transparency leiba Manipur Public Service Commission MPSC ama ohananaba hotnari haina Commission asigi Chairman Konsam Himalayana phongdokhibaga loinana MPSC gi makhada state asida leiba college singi principal tarahumdoi laukiba adugi result tha asida haidoklagani haikre ngasi North AO sida leiba Commission asigi office ta pangthokpa paugi mifam amada Konsam Himalayana makhatana hai Commission asibu miyamna yaba amadi display leiba ama oinaba mari leinaba official singna honaduna lakli Lengak asigi makhada leiriba department singi tongan ba class 1 amadi 2 gi post recruit tauduna mai pakna pangthokhiba leikre kaya amana pangthok tuna haidokna bagi process ta leiri masisu athuba matamda loisinduna miyamda lauthoklagani mai pakna recruitment loiduna thabak pukhraba singi manungda kharadang palabada IPR gi public relation officer ani department asimaki district information officer ani amadi Assistant Publicity Officer ama yauna tongan ba department taruki post satuk taramari lauduna mai pakna thabak tawba hokre hauji haidokna bagi in process ta leiba singki manungda khardang palabada social welfare gi CDPO post nipan veterinary department MBS grade 4 gi post kungani thoi yauna department taruki tongan ba post samri maifudra haidokna ba sem sari Masidanatana promotion kanana bagidamak department kuntra nipan ge employee singbo asina DPC chama yankhai manga mai pakna tawduna promotion kahan khiba laikre MPSC asi constitutional authority amani matam gi Manipur lenga ka commission asiga satminaduna service rule sembagi thabak tawduna lakle commission asi lakpadagi ngasi phawda MPSC asi improve tawnaba honaduna lakhi UPSC gi satna kanglon Supreme Court amadi High Court ki yathang commission asina induna lakle commission asigi oina khwaidagi sauna thengnariba case haiba tarabadi kumja lisingani taruki MCSK pangthokhiba changyengi wathok aduni wathok asigi matangda kona case leiba maramna haidokpa wa hainingai leite hainaso mahangna makha takhe Narengbam Jugendra Kumar Ningsing Award Piragani Haina Salai Holding Private Limited ki Chairman cum Managing Director Narengbam Samarjina Phongdokre ngasi terada leiba Salai Holding Private Limited ki conference hall da pangthokhiba paugi mifam amada Samarjina makha taraduna mahaki apopa laikhidraba Narengbam Jugendra Kumar mahi masingi lamda thawai yaropa mioi ama oiramkhe mahangna iramba lairik sel laitabadagi phongba ngamkidrabasu mapalamda phongduna lairik oina tamnari mahangna mahairoi oiringai matamda British ki mathakta Congress mahairoi singna hauba ihau singda organizing secretary oina saruk yaduna lakhe English singamaga samapan humfuda Progressive Education Center kauba mahi tampham ama hangdoktuna laita laira tola taraba mahi masing tamba phangjadraba mioi kaya mahi tamhankhe ahanba oina pigadawriba Ningsing Award asiga loinana Progressive Education Center pusu hingat hananaba honagani mahakna laikhidaba lisingani taret ki October 13 meragi humni panba numit asibo Ningsing duna award makhal mari pigani award sing adudi Teacher Excellence Award, Social Activist Award, Journalism Integration Award, Drama Award amasung Social Movement Related to Politics Award award sing asi nominee tawdana committee amana screening tawduna khangani haikhe Social Welfare and Cooperation Minister Nemsa Kipjana Henjang Village gi bylaw phongbaga loinana inspirational quotation book amasu phongkhre ngasi laimakhong gi Henjang Village da pangthokhiba bylaw amadi inspirational quotation phongbagi thorom aduda ADC Sadar Hills ke chairman Haukolal Hangseng ADC Sadar Hills ki MDC Dama Wi-Fi ADC Tamenglong ge executive member Hatling Donglen su saruk yaki tharomduda Minister Nemsa Kipjana tongan ba government scheme singi matangda highlight tawkhe Headquarters Inspector General Assam Rifle Short ki makhada
Somsai Battalion 10 Sector Assam Rifles na nupi singi oiba ana layenge Medicare ama Kangkhu village ta pangthokre Medicare aduda nupi kaya health care ga mari lainana layengduna makhoi da lemna hidak langthak su pikhe Manipur gi manung hanjinba basic medical facility phangdaba kaya adu yenglaga Assam Rifles na haiba nupi singi Medicare adu pangthokpani haire ngasi yupung mangarom tabada Imphal East District ke Ragailong da laiba Karwas ke Canal da nan Manipuri manba mioi ama siraga leiramle mioi adu sahi kuntra rongi leng oigani hari asiba haksang police na laukhatlaga Jenems ki mok ta thamkhre masak maming khangba ngamdri mahak batau karamna siram lebano haiba thidoknaba police na case ama register tawbaga loinana misi asigi matangda thijin humjinba hokre haire ngasi district administration Technopol gi makhada More sub division gi ADC office More na sinduna More dagi kilometer 8 maya changsillaga leiba Motha village da go to village ki thoram pangthokre thoram aduda Technopol district ki deputy commissioner IS Hais Rupachandra additional deputy commissioner IS M Rajkumar More police ki SDPO IPS Sandip Gopal Das amadi 43 Assam Rifles ki Motha post ki commander major Rohit Jathana mayai tangbal lauduna thoram adu pangthokre loinana tongan ba government department singsu saruk yakhe thoram aduda saruk yakhiba tongan ba department singna Motha village amadi masigi akoibada leiba village nipan gi beneficiary singda benefits kaya ama phangankhe Inunganbi Manipuri Dance Academy IMADA Jiribamna sinduna haukiba 28 December 2019 dagi hauduna pangthokliba 10-day workshop on Ras Lila thoram ngasi nungthil pung mari taba matamda Dibong Awang Mandap Dibong Jiribamda loisinkhre loisinbagi thoram asida L Upendra Sharma Director Jawaharlal Nehru Manipur Dance Academy JNMDA Imphal Manipur S Tonu Babu Singh retired DI of School Jiribam Manipur amadi M Kamini Singh Ras Expert JNMDA Imphal P Dhanajit Singh Lai Harauba Expert JNMDA Imphal T Hayes Nganbi Devi Sutra Expert JNMDA Imphal na Chief Guest President amadi Guest of Honor oina saruk yaduna pangthokhe Bangladesh Pakistan amasung Afghanistan gidagi lakpa Muslim natabasingbo Indian citizenship pinanaba khudongchaba yawa Citizenship Amendment Bill 2019 khananaba ngasi Lok Sabha da puthokre bill adugi matangda wa ngangladuna Union Home Minister Rajnath Singh na haikhe laibak sing asidagi India da laiba lining laisolda mising yamdaba Hindus, Jains, Christians, Sikhs, Buddhists amasung Parsi Singh da citizenship pinanaba lambi ama piragani Joint Parliamentary Committee na bill adu yangsilaba matungda khananaba puthopani bill adubu opposition na yakide Congress na haiki state mayam amana bill adu yaningde madu select committee da thadakigadabani adu speaker Sumitra Mahajan na tadabadagi Congress mapanda thoke bill adubu Trinamool Congress ki Sugata Royna tokhai taghangadaba amasung akai atoi thohangadaba amani haike bill asigi mayokta Assam amasung awang nongpoki state singda yaningdaba phongdokhe wafam asina maram oiduna state government bo saugatlambadagi Assam gana parisat tokhibani Prime Minister Narendra Modi na Norway gi mahakapam manaba Irina Solberg New Delhi da wari sanakre numit humni gi khongsata Solberg ngarang leibak asida thunglakibani mahakaloinana maki government ki senior official sing amasung yamlaba lalonba sing gi delegation singa loinarakli Rashtrapati Bhavan da mahapu ceremonial reception PK Norway gi Prime Minister Irina Solberg na Rajgatta Chatuna Father of Nation Mahatma Gandhi gi mafamdai kai khumnabu utkhi losingba anina unakrabagi matungda yanase kyasu sahi tawnakre Laibak ani gi marakta lainariba lalol itik ki senfam $1 billion amadasmik ani yaure hairi Supreme Court na Alok Barmabu amuk hana CBI gi chief ohenkre adumainamak Delhi Special Police Establishment Act ki makhada semba committee na wafam adu nauna khanagadabani amadi madu chathaba
loidriba phawbadi maruoiba policy khanabada Burma saruk yaba yakiroi mahaki maramda makha taba khananaba amadi warep lawbaso high power committee na tawgadabani haina su phongdokhe M Nageswar Rao bo CBI gi chief oina khanababuso Supreme Court na yakide just ahumna saba bench aduna Burma gi petition adu hearing tawkhibani madugi result adu December 3 ta reserve tawduna thamlamkhibani haujik aroibada maroiba paw amuhana Nesogi total shutdown amadi trade union gi general strike na mausagi punsida kaiba pikre afaba transparency laiba MPSC oina bo hodari haina commission gi chairman na phongdokre loinana citizenship amendment bill lok sabha da puthokre ngasi gi damak tadi image pawdam pisebal oijare mieng tabiri ba kunampu amuka hana khurumjari